Loyalam E-PAO tabi bakudima po hitram susmitana namitangi po pizari aham da pantabi headline. Manipurda hauzik irang leitre athuba matamda tangdu leitaba punsida hanjilagani thazei haina amisana phondokhrei. NSDN IM gi General Secretary TH Muivah October gi ahum suba chayolda mahagi poknafam Manipur gi Ukhrul District ki Somdalda chanaba thorang tawkhrei. Social Mediada video ama viral Oirakpadagi mahiroi ama Thouri Yanduna Siramle JSC semkhrei wakha khongjang changsingkhrei. Pausandona bijari Manipurda hauzik irang leitre atuba matamda tangdu leitaba punsinda hanjilagani thazei haina amisana phongdokhrei. Ing kumjali singani kulumdogi me ahumdagi Manipurda thokliba chahi ani helaklaba Manipurgi irang asi hauzik leitre atuba matamda tangdu leitaba punsida hanjilagani thazei haina Union Home Minister amisana phongdokhrei. Wafam asingarang Kerala gi Kochi da pangthopa Manorama News Conclave lisingani kunmanga da Union Home Minister amisana phongdokhibani. India gi Puwari da ing lisingani taramari da Narendra Modi na luchingba NDA gi lengak lakpadagi India da anoba politics ki lawona ma lakhrei. Leinana Prime Minister Narendra Modi gi luching makhada lebak asida masak thokpa thabak sing paikhatpa ngamkhibani haina su phongdokhi. North East ki state singi manungda maruaina Manipur gi matangda amisana makha taraduna phongdokhibada state asida BJP na luchingba lengakna haukhiba chahi taruk asida lengak sasan tawduna mara chena lengakhi. Hairiba matam aduda state asida ban strike amadi Kangluk ki irang na chingba amata leikhide adubu madugi matungda court ki decision amana Manipur da Kangluk ki irang thokrakhibani. Kangluk ki irang asi state adugi opposition da leriba party lengak paikhiba matamda su thoki mamangda Kangluk ki irang thokhiba singi waroshin purakna ba honabada chahi ama makhaidagi ani phawba changki. Hauzik Manipur da santi leire irang leitre Ministry of Home Affairs na Khatnariba Furup Anigi Mihut Singh Unaduna Santigi Wadi Tonga Marirak Hana Sana Kray. Atuba Matamda Manipurda Mahausagi Punsi Mahing Hanjilak Nagadi Habigi Atoba Tazaba Lede Manipurda Toliba Irang Asi Dharmaga Mari Lenade Kangluki Irang Haiki. Mahakna Makata na Phongdokhibada North East State Singi Oina Agreement Kungi Matakta Kudiak Bina Kray. Masina Maram Oiraga Mio Listing Taragi Matakta Kuchukulai Tadotuna Mahausagi Punsida Hanjing Kray. Santigi Wari Sanaba Habisi Kulai Paraga Sanaba Oitokloi Wari Sanasi Harabadi Insurgency Sing Hana Kulai Tadotuna Framework Ama Semduna Maduda Wari Sanaba Habisi Makugi Policy Ni Haina Sufongdoki. NSDN IM gi General Secretary TH Muivah October gi ahum suba chayolda mahaki poknafam Manipur gi Ukhrul District ki Somdalda chanaba thorang tawkhrei. Varat lengaka santi gi wari sanariba Nagaland gi lalholop ama oiriba NSDN IM gi General Secretary TH Muivah chahi yangkhai gi matungda mahaki poknafam oiriba Manipur gi Ukhrul District ki Somdalda chanaba thorang tawkhrei hari. North East Live ki report amaki matung ina NSCN IM ki General Secretary TH Muivah chahi asigi October thagi ahum suba chayolda mahaki poknapam lamdam oiriba Manipur gi Ukhrul District ki Somdalda chanaba thorang tawri haina pali. TH Muivah naga ningtam landa khong thangjin khibadagi mahaki poknafam lamdam Somdalda amuk phawba chatri. Handagi khongchat asina ahanba khongchat oigani haina su report atu da pali. Ningsing bayabadi state asida Congress ki lengak leiringai matamda NSCN IM gi General TH Muivah mahaki poknafam lamdamda laknaba thorang tawkhiba matamdugi Manipur gi Chief Minister Okram Ibobina luchingba lengakna Varat lengakna sanariba Naga Santigi warida Manipur konsinde aina yadaba lalolop amagi luchingba TH Muivah Manipur changlapa yaroi haina mau getta masing yamlaba security force na ngak shenduna TH Muivah Manipur da changlak thingkhibani athingba du center lengaki maikedagi handokna ba hairakhiba matamdasu matamdugi Chief Minister o Ibobina yakhidabaga lunena achauba irang thokhibani amaromda masagi chahi marfudara mathoi shuraba NSCN IM gi TH Muivah chahi asigi July thagi aroiba chayolda masa narakpadagi Nagaland gi Dimapur da leriba Referent Hospital Haina Sukhanariba Christian Institute of Health Science and Research ki ICU de laikanaram laba matung masa pagalakpatagi tha asigi amada chayolda hospital gi discharge tawkhibani. Social Mediada video ama viral Oirakpadagi mahiroi ama Thouri Yanduna Siramle JSC Sam Craig wakha khongjang singkhrei.
ngarang ayuk pung 13:30 taba matamda Moirang Police Station gi manung chanba thamna popida mahairoi nupi macha ama masagi mayumda Thouri Yanduna Siramle misi adugi mayokta JSC ama semki bagal lonena misi aduda chenariba miyoi tha asigi kunmanga phabugi manungda phaduna matik chaba cherak pigadabini haina dabi tawkhre thawdog asigi matangda pauchi asina phangba paugi matung inadi laikhidrabi nupi macha adugi maming Roselia kawi LMC High School Moirangda Class 9 tamlibi mahaironi mahak ngarang masagi kada Thouri Yanduna lerambadagi imung manunggi miyosingna thengnaruktuna community Health Center Moirangda laikanaba pukalakpada Dr. na siraga pulak le haina khangalakibani asi bahak chang miren sangda thamli thawdog aduga mari lenana Moirang police na case ama lokhat khibaga lenana thejin humjinbagi thabak chatha bahukre hari pawasina makhatana haribadi nupi macha adugi video ama social media da paksana sandorakpadagi nupi macha adu mathanta Thouri Yanduna sizaba oigani hari Chairak asida ngasi misi aduga mari lenana JSC ama sem kibaga lenana social media da video thagalakliba miyoi adu tha asigi kunmanga phabugi manungda phaduna matik chaba cherak pinaba mari lenaba singda dabi tawkhrai karigumba hariba matam adugi manungda thabak oina pangthoktrabadi akanba khongjang changsinnaba hainasu warep lawkhre hari amaramda ngasi misi adugi mayokta kaifa kaithel thamna pokpida JSC na sinduna miyam amadi mahairoi singna wakat khongjang changsingkhrai Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Kanglu Purupta yumpham oiraga state semba yaroi haina RN Ravina fongdorakli Lebaga sigi oina Kanglu Purupta yumpham oiraga state semba yaroi haina Yanduna ga pistol ki interlocutor oiramba hauzikna Tamil Nadu gi governor oiriba RN Ravina fongdokrai August kunmathoida Delhi University ke Vice Legal Lodge tapangthokiba numit ninigi oiba Sima Vimars haina mingthonba International Conference hawdopagi thoramda mahana wafam asi fongdokhibani India hariba lebak asi Kanglu Phurup kayana khundamina duna leiraklaba lamdamni haina palladuna mahakna hai Kanglu Phurup ki mingda yumpham oiraga anoba state sembe yaroi India gi awang nongpok lamdamda mapan lebaktagi mitok kaya changsilaklibasi hingnabagi lambi thiraga changlapanatte lebak asibu machet kaya thokna thugainabagi pandamda mitop sing changlapani West Bengal Assam amasung awang nongpoki atai state singda mitok kaya leptana changsilakliba asina maram oiraga aruba phibam kaya mayoknaraklei Lebaki apunba saktam ngakpa habasi mapung khudimaki khwaidigi maru oiba thodani Indiana ningtamba fangkiba matam adudagi hauna lebak asida mitop changsilapagi wathok lairakle tangkang naina pankhiba lengak singnasu awang nongpok lamdambu arapa maphamni haina nathaiduna thambagi mawong ama uba phangki ning tamlamba matungda miyamna lebak asiki ngamkhai ngakpagi thodang lanmi singda sinna thokhi Awang nongpok lamdada mapalan paktagi mitop kaya changsilapagi wathok asi taraina loba chumde awang nongpok lamdamda khundarimba miyambu lebak asigi atai maphamda khundariba miyamga hiram kayada manade habigi mawongda naitom inthokuna thambagi mawong ama uba phangi asigumba wakhalon amadi midyeng asina maram oiraga awang nongpok lamdamgi miyoising amasung lebaki atai maphamsingda leriba miyamgi marakta mungnabagi mawong ama lakle hainasu mahakna phangdokhi Free movement lehenaba governor da memorandum pisingkhrai National Highway animak hangdoktuna miyambu aki akhang leitana chathok chasin tawba yahanbiyo haina Senior Citizens Club na Manipuri Governor Ajay Kumar Valada ahiba cherol piduna wakakhrai Governor gi meeting makhada lengangna lam khopchi lebasing takthokpa amasung Imphal Ring Road semgatpa hawbugi thawrangbu thagatpa phongdoladuna Governor da pisingkhiba waka cherol aduna hai Union Home Minister Amit Shah na National Highway animak hangdokna ba yathang pikhrabasu hauzik phawba state asigi Yamna maru oiba lifeline oriba highway anida miyamna aki akhang yaudana chathok chasin tawba phangdri highway animak hangdoktuna kanglop khudimaki miyambu khudong thiba yaudana chathok chasin tawba yahalaba khaktada lamdam asida ingtapa phibam hanjilakle haina lopham thoi highway hangdokna ba hona bada khudong chadaba kayamaru mayoknei haiba khangi adubu adum oinamak miyamna hauzik thainariba awabasing asigi yenglaga athuba matamda highway sing hangdoktuna free movement lehena ba thorang lokhotpam thoi Governor gi meeting khada PR lengakna semga sagatpagi thorang kaya lokhatpagal lenana lam khopchi lebasing takthokuna miyamgi chatok chasinda khudong chanaba thorang kaya lokhalabasu hauzik phawba highway animakta miyamna chatok chasin toba yadriba maramna khudong chadaba kaya mayawnari Manipurda khundaminari ba tonga ba kanglukki miyoisingna thengnari ba khudong chadaba singi yenglaga athuba matamda highway sing hangdoktuna miyambu aki akhang leitana chatok chasin toba yahanbiyu hari
Gwaltabi Thodoka Mari Leinana Amzu Amasung Editor Guilds Manipurna Changsilamba Khongjang handokhrei. Haukiba May Kunda Ukrulda Governor Yauna Pangtopa Mangasuba State Level Sirolili Festival Hotopaki Thoramda DIPR na Sinduna MST gi garida coverage setpa pami kangbu ama Imphal Ukrul Lambigi Gwaltabida Mahar Regiment ki kangbu amana gari aduda thariba Manipur hariba wahai adu muthatrabadi chatpa yaroi haina athingba thamkibaga mari leinana Amzu amasung Editor Guilds Manipur EZM na changsilakiba khongjang adu handokhrei. Amzu amasung EZM na thodok aduda chenaribi singi mathakta matik chaba action laukhakadabani haiba yauna tongan ba demand kaya tala duna changsilakiba khongjang mari leinaba authority ki maikhaidagi pirakhiba thajaba sing amasung action taken sing adu ngasi Manipur Press Club ta pangthokiba Amzu amasung EZM gi mifam amane yamna kopna review tawraba matungda khongjang adu handoknaba warep laukhibani thodok adu gi matangda Manipur gi governor gi maikhaidagi michang mikhai naidaba inquiry ama chathagani haina thajaba pirakhiba adugi matung inna a member ani inquiry committee semduna thodok asigi matangda investigation chathaba hokibani Loyalam committee asigi maikhaidagi thodok aduga mari leinan chathakiba inquiry adugi report adu hokiba June 13 da government ta submit tawba yauna government of Manipur gi maikhaidagi official oina Amzu amasung EZM da pau phawraktuna community sak thagalakiba recommendation sing adu accept tawbaga Loyanana asigumba thodokshing asi amuk hana thohandanaba mari leinaba department amasung security agency singda mathau taba directive issue tawkhre haina khangalakhrei maramaduna sarkar gi maikhaidagi lokhalakiba khongjang sing amasung thajaba pirakhiba kaya adu yenglaga good faith da Amzu amasung EZM na changsinlamba khongjang adu handokle media personnel singi safety kaidongaida negotiate tawroi committee gi recommendation adu thabak oina pangthok taba tarabadi press body sing maikaidagi democratic oiba khongjang jing jangsinabagi invite tawba oina thokani press ki freedom amasung accountability gi damak lamdam asigi miyam amasung civil society organization yauna pumnamakna solidarity ukhalakhiba adugi damaktasu thamoi shengna phong thagarba phongdoi hari Nupi khakta natana nupadasu breast cancer nabagi chang wangkhalakpa thengnare Miyoi ayambana breast cancer hariba leina asi nupi khaktaga mari leinaba leinani haina longnai medical literature amadi public campaign kayada breast cancer hariba leina asi nupi khaktaga mari leinaba leina oina uhanna bahona bagum tauri adubu chahi kayagi mamangdagi nupadasu leina asi nabagi thodok thengnaba lekhrei laibak thibadi miyoi ayambana nupada breast cancer narakpa yai habigi wafam asi thoidokna khanjiluba tawde maduna maram oiraga leina asigi laiwong uthorakpada thausa dabaga loinana thibam hanjin khraba tamda breast cancer nare haiba khanglapadagi nupa oiba kayagi punsi kanbangam khide hiramasigi matangda Uzala Cygnus Group of Hospitals ki consultant medical oncologist Dr. Richu Sarmana report amada haiki malem gi apunbagi oina breast cancer gi chada amadai nupada naba thengnei masagi chahi humphudagi na humdra phawgi manungda leba nupa singna leina asi naba thengnei kanagumba kharadi chahi nauringei da leina asi naba yawi miyoi ayamana hiramasigi matangda mamutana khangdabaga lunana chang naina screening tawdaba maramna nupada breast cancer narakpa yai haba wafam asi thoidokna khanjilu tawde leina asi ohelakpa yabagi maru eba risk factor singdi chahi yam silakpa imung manungi imari da breast cancer naba mi yaukhiba hormone gi khalkairakpa ka henanoiba chronic liver disease pokpada X chromosome masing hene yaurpa asina chingwani August 19 da malem gi mafam sinba thungna pangthokiba World Breast Cancer Day gi thoramda miyamul leina asigi matangda mamutana khanganaba awareness program kaya pangthoki leina asi human papilloma virus HPV na thokhanbani haina hiramasigi matangda thiziliba akhanga hisingna phongdokli tonga ba cancer makhal kaya ngakthoknabagi matangda vaccine puthoki ba var tarabasu cancer makhal khuding ngakthoknaba vaccine putokpa ngamdri hadi yalhomi khanglamdaba laibak thibani haina KMWO na phongdorakli Apunbagi saktam kaibe yaroi tungi mirol kansi haiba pandamda leriba KMWO na Manipurda khundaminariba phurup mase nungshi chanana leminana ba honaringe jerak asida Manipurda leriba maitei pangal singbu Manipurgi mapangal kanba CSO ama oiriba maitei lipunna yalhaumini haina khanglamdaba asi laibak thibani Maite Lipunna Yalhaumi Khandopagi Hak Laite Haina Kangleipak Minority Welfare Organization KMWO na Thadorapa Cherolamana Hari. Cherolasina Makhatana Haribana Press Club ta Pangtoki Bapaugi Mipamamada Maite Lipungi Thomi Amana Manipurgi Yalhaumi Furup Tara Kaklai Yalhaumi ni Haribasing Adudi Maite Mau Maram Paumai Tangkul Liangmai Jeriang
kabui inpuini mahakna furup tara hairaga mapan khak haribadu wangangbada chitharambagira natraga pangal paningdabagira haina hangningi maitele punni yalhaumini hariba furup sing asigi marakta manipur gi maitai pangal furup hundoklamba asina takpadi maitai pangal asi manipur gi yalhau nate habini manipur gi maitai pangal singi puwari manipur gi puwari mayek sena khangdaba maitele punna wakhalna sajillaga pangangangudi lamdam asida khundaminariba ekhoi masel gi marakta nungshi chanaba thugaiba amasung irang sagatpa pamagi mongda uhali Manipur kanaba honabada maitai pangalgi athauba athaubi kayagi ina lokhong shemkiba masing thingamdrabani masina maitai lepuna maitai pangalgi wari khangnamdaba habisi miyamgi laibak thibani Manipurda maitai pangalna CM oiduna kanglu phurup khaidana Manipurgi achauba thodang kaya laukiba adusu ningsingba chungani Manipur kanaba honabada Manipurgi maitai pangalna thodang laukidaba amata laikide Manipurda khundaminariba phurup singi puwari mayek shengna khangbaga loinana nungsi chanana leminaba miyamgi damak thoragliba CSO singna honabiyu ningthaulai semba sana jawbana Manipurgi pangal singbu gazette notice ta yalhaumini haikiba wafam laikhrabani masi kanana su yepachumlai maitai lepuna Manipur miyamgi natraga maitai gi tangai fan yaifanaba thabak tawrakpada loop asina ayetpa pigidaba laite adubo maitai lepuna wangangbada khantaraga hayaningi haina so phongdorakli NPP na popular government ama semnaba akanba pressure pidi nedadagi su positive signal fangle haina KH lokena phongdorakli Center da leriba NDA sarkar ka punna chaminabagi mathakta North East Democratic Alliance nedagi partner amasu oiriba NPP ni makedagi state asida popular government ama semnaba kana honari masida nedagi makedagi su positive signal fangba hore haina wangoi kendrigi MLA Khuraizam lokena phongdokrai ngasi wangoi kendrigi manung chenba upokpi awang laikai da MLA asinna nongna saba top upokpi awang laikai community hall sangaba thorongi sideline da MLA Khuraizam lokena wafam asi phongdolodona makhatana haikibada BJP na mamang da state asida popular government ama semnaba kana hotnaramki haujikna amuk NPP na neda amasung NDA government da Manipur da popular government lingnaba lepalaitan takseli lebaga sigi haujik oirakli ba political ge ahongba kaya asida North East state singi oiba mapangal kanba regional political party ama lebagi mathau tai haina phongdokhi Amaramda ngasi community hall sangabgi thoram aduga mari lenana MLA lokena makhatana haikibada lingjal manadrabadi chakhotpa thintagani politics ta mai onsinuna lebagi mahutta development da su mai onsinsi aikoina kaidangoi da horapom kaupom thokte horapom kauthoklaga na thairam labadi isagi identity khangdaba pangkhak oigani hane so phongdokhi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arubada maruiba paw amuka hana pizari Manipurda haujik irang leitre atuba matamda tangdu leitaba punsida hanjilaklagani thazai haina amisana phongdokrai NSCN IM ge General Secretary TH Muivah October ge ahum suba chayolda mahagi poknapam Manipur ge Ukhrul district ki somdalda chanaba thorang tawkrai Social media da video ama viral Oirakpadagi mahairoi ama Thouri Yanduna Siramle JSC Sam Kray waka khongjang jangsing Kray Matang asida Loyalam E-PAO na namitangi pau bibil lazari tabiri ba khudimako amuka hana kurumjari